थौबाल डिस्ट्रिक्ट पुलिस कमांडो अमदी यादागी अपुनबा कांगुना निलोंग उकु मखोंदगी मियोय अमना बरफुगा कोरना फाटपा ngamkhre युमथंगनरिबा असम अमदी मेघालयदा इ खोंगुलीदुना फुरुप मसेलगी मरक्ता अमा तोबिगी मरी सागतनबगीदमक थौबाल डिस्ट्रिक्ट जर्नलिस्ट यूनियन की कांगबु अमंगसी इम्फाल थादोखरे पांथोइबी ग्रुप ऑफ कंपनी नसिंदुना कंपनी असिगी टीम कन्वेंशन ngasi uripok torangbam leikaja leiba company asigi office ta pangthokre NCPRC amadi Manipur Commission for Protection of Civil Rights na sinduna lamjan masanglenda nomugi oiba state level workshop on the issue of heavy weight of school bag haiba hiramda khana nainari ngarangdagi ngasi ayuk fawba nong machet chukhibana maram oiraga Govindaji temple gi akoyom fam sing isinga thumjun khibadagi miyamna lai khrumbada kudong sadaba mayoknare lamdam asida ILP chatnaba hokhibaga loyana ngasi lenga ki maikai dagi Imphal gi Dharmasala da mitop singda ILP gi se sang pibagi thabak kumang sausina changsilli